Tkwa Women's Cup 2026 tournament ki final Ywc Thambalkhong amadi Ywc Langthabal anina sanaragani. Tkwa Welfare Association Tkwa na sinduna team nipan na sarukyaduna knockout basis to quarter final stage to gichathaba Tkwa Women's Cup 2026 ki final hayeng nungtil pung ani makhaida Ywc Thambalkhong amadi Ywc Langthabal anina sanaragani. Tkwa ki playground da chathaba tournament asigi ngasi sanakiba ahanba semi-final match ta Ywc Thambalkhong na FC Imphal bu yamna lakchana goal ahum sinoda thoiduna final changkhre. Ywc Thambalkhong gi maipakpagi goal sing adu match ki minute taret kunmathoi amadi yankhai taruk subada mathang sitna jersey number 6 H Jenia, jersey number 9 W Monica amadi 11 TH Martina na goal amamam chanki. Ani suba semi-final match ta Ywc Langthabal na ESU Imphal bu yamna lakchana goal manga amada thoiduna final changkhre. Ywc Langthabal gi maipakpagi goal sing adu match ki minute ama minute kunhumdoi, minute kuntranithoi, minute nifunithoi amadi nifuhumdoi subada mathang sitna jersey number 18 Saitemala, 16 Linthoi, 9 Nandeshwari, 9 Nandeshwari amadi 16 Linthoi na chanki. ESU ge matangairaba goal adu match ki minute nifunipan subada jersey number 13 Thazana chanki. Tournament asigi final match hayeng nungtil pungani makhaida Ywc Langthabal amadi Ywc Thambalkhong anina sanaragani.